Masigi TOMTV ki Keithelgi Mapao yengberiba mamal yamlaba viewers pumnamakpu adongi anchor oina marina chanuna taramnok chabaga loinana ikai khumnabu chari ngasi su miyam gidamakta anoba Keithelgi anoba Mapao khodal tamjanabe gidamakta hojik TOMTV gi team Yaingangpokpi gi market ta khoi Yaingangpokpi bazar da leijare mafam asi khoramel Keitheldagi kilometer khoi gi chawrakna 13 mok chatlaga leiba mafamni mafam asta leiriba imaivel singsiga unaraga wari watai sinajage mayam punna mityeng tamina dringai gi mangoinana gas ki news sama ꯊꯝꯖꯒꯦ Abo koi lakse se TOMTV gi Keithel Mapao gi damakta laksa bane bako hojik akoi abo se koi gi ming ga leifam ga hanam ta khangjag ai gi ming sagon sem ong bi ran yen ka ui ayak leifam nan ne yang pokpi sanain khon laka mafam se gi dam oi doine bako Keithel se hobira pa kyam kui rage abo Keithel phambira pa kyam kui rage ai jahi tara ga humbe smai sujare Keithel phamak pa Keithel se abo na swai day oibni na dum su khangam ni ko Keithel se hogdora khibase kaya mu yam na kuya sana as masi akoi pok tingi gi mamanga akoi na site yang pokpi de yum palak tingi mamanga le ma banina chap chap iste di ai ma haiba ngamdre aina ningo mo na la panina ba yang pire masi Keithel se nungai bro kamai toge yam nanga khidai da ko akoi matam gi chingmi ne puthorok pa adigi akoi valley da phangba pot yam na mafam je marang kai phangye ba adigi hingbagi lam de yam nungai si hai dong mangai re ina hoi yang pokpi kai ko ikan imana yon biriba pochai singse ai gi khoi phanne ke angang gi kai su yare ko adai mapan de gi puchalakpa koi gi firol ke su yawa mali ko pochai singse dum hojik se koi gi dum pochit pro anamana pochit na de na hai adai gi yoksang maya go oibani na di pochit longgadra na khali kamai tawge hojik pochit se kolam bo site de me ma tholai ja sai pung 3 makha dai thok puni lupang kolam khang kong ngamte kanam leiba lakte hana su sumai sum tawbro na hana ji ai swai sum dum torom badi khara ga dun silame bako adugi tholak pan natra di swai sum tawri pham ngamo adu kari gi no smaina haidi ahungba ma smaina khoi gi pochit chakchit ta ahungba ma lai se kari na maram ore ga ne khan ge kari nungai ta bale ai imai wa khan di ko matam jigi covid ki problem la ko jina angang nu bigi kumi haram mota bu woro adigi thabai ngang suna bachana ba bu woro yang khana ba khara le badagi laktabra ko sai singje masagi masugi sepagi sabagi khandra bra hanu su khalle adugi smatab ta hujik chi angang nu bi mayam lai su tono bi form fill up to wa mama 11 12 10 gi ko yang wa nei ba tolop jaba natabani na adu thiron kaya le ba laktre ima gi di adom da khada khara ba khalle di adu akoi gi ne khoi gi hujik se khoi gi pochai leiba khotpa se mayam je leinin taraga thokning taraga se khoi gi yoksang maya sigi hujik leigadaba mayam se corona na maram oraga loino thinjengre habadi leigadaba khoi ko se leidre habane ba mane adu khoi gi abok na phambiri ba mafam se teista khoi na yoliba sendong hai tare ko yoliba processing se sendong je imung da kyam yamna khoi gi mateng pangba ngami sendong kyam kamai na di leirame ai ibem imagi sidi ko imungi mateng pangba di imabu siang na hajawa ga di aina ngasi yoli pochai sina isai khara saving oi jaba atai te in detail di isai sina dum puja haraga ai sina khosa oi bai tare ne pocket money oi jaraga dum phammi ai isai su masa masu letra banina buko aduki maintenance di ma di thodona khaludre maram di kan ai gi pocket money gi haita adu hujik lai ba hong was da kari habadi sum nungai ba kari lai kari haining ma lai as ima yam nungai tre habadi huskan ga hong was di yam khanare habadi
ꯊꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯈꯟꯕꯗ ꯏꯃꯥꯗꯤ ꯑꯌꯥꯝꯕꯁꯨ ꯁꯤꯗ ꯏꯆꯥ ꯏꯁꯨ ꯌꯦꯡꯕꯕꯨ ꯊꯣꯛꯂꯛꯑꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯗꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯀꯣ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯍꯤꯡꯍꯧꯒꯗꯒꯦ ꯑꯌꯥꯝꯕꯅ ꯑꯁꯤꯡꯕꯒꯤ ꯈꯌꯥꯠꯇ ꯇꯥꯔꯒ ꯑꯄꯪꯕꯈꯩ ꯂꯣꯏ ꯁꯤꯗꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯈ꯭ꯔꯕꯁꯦ ꯃꯩꯇꯩ ꯖꯥꯇꯤꯁꯤ ꯃꯨꯠꯈꯤꯒꯗ꯭ꯔꯥ ꯃꯇꯝ ꯑꯃꯗ ꯃꯨꯠꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯕꯨ ꯌꯥꯎꯅꯅ ꯁꯤꯗ ꯐꯝꯃꯤꯁꯦ ꯏꯃꯥꯗꯤ ꯐꯝꯐꯝ ꯈꯪꯗꯦ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯈꯟꯕꯗ ꯏꯃꯥꯅ ꯈꯟꯕꯤꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯈꯟꯕꯗ ꯏꯁꯥ ꯏꯇꯣꯝꯇ ꯅꯠꯇꯕꯗ ꯃꯤꯌꯥꯝꯒꯤ ꯃꯅꯤꯄꯨꯔꯤ ꯇꯧꯔꯛꯏꯕ ꯁꯤꯆꯨꯋꯦꯁꯟꯗ ꯍꯣꯡꯉꯛꯏꯕ ꯑꯍꯣꯡꯕ ꯃꯌꯥꯝꯁꯦ ꯃꯇꯝꯅꯅꯤ ꯈꯪꯗ꯭ꯔꯦ ꯏꯃꯥꯗꯤ ꯑꯀꯤꯕ ꯑꯃ ꯌꯥꯎꯔꯒ ꯑꯗꯣ ꯐꯝꯃꯤꯅꯦ ꯍꯧꯖꯤꯛ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯁꯦ ꯍꯣꯏ ꯀꯩꯅꯣꯅ ꯐꯝꯕꯤꯔꯛꯏꯁꯦ ꯍꯣꯏ ꯍꯥꯏꯗꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯐꯝꯃꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯍꯣꯏ ꯍꯥꯟꯅꯒ ꯍꯧꯖꯤꯛꯀ ꯈꯤꯇꯪ ꯑꯍꯣꯡꯕ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯁ ꯌꯥꯝ ꯈꯦꯠꯅꯔꯦ ꯑꯗꯨꯗꯤ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯐꯝꯃꯝꯗꯦ ꯏꯅ ꯀꯨꯞꯇꯅ ꯃꯁꯤ ꯀꯩꯊꯦꯜ ꯁꯪꯁꯦ ꯄꯔꯦꯡ ꯄꯔꯦꯡ ꯁꯥꯔꯒꯀꯣ ꯌꯥꯝ ꯋꯥꯅ ꯊ꯭ꯔꯣ ꯊ꯭ꯔꯣ ꯑꯣꯟꯗꯅ ꯁꯤ ꯀꯥꯁꯦ ꯐ꯭ꯂꯣꯔꯤꯡꯒ ꯇꯧꯔꯝꯕꯖꯥꯠ ꯅꯠꯇꯦ ꯏꯀꯥꯏ ꯀꯥꯏꯔꯒ ꯌꯥꯝꯅ ꯋꯥꯅ ꯐꯝꯃꯛꯏ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯤ ꯕꯤꯜꯗꯤꯡ ꯇꯧꯗꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯐꯝꯐꯝꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯂꯣꯏꯅꯃꯛ ꯅꯤꯡꯕ ꯂꯣꯏ ꯊꯨꯡꯉꯦꯕ ꯀꯩꯊꯦꯜꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯏꯁꯤꯡ ꯍꯦꯟꯄꯝꯁꯤꯅ ꯃꯃꯥꯡꯗ ꯂꯩꯔꯦ ꯍꯣꯇꯦꯜ ꯐꯝꯕꯒꯤ ꯑꯣꯏꯔꯣ ꯆꯥꯛ ꯆꯥꯕꯒꯤ ꯊꯣꯛꯂꯛꯑꯣ ꯀꯣꯟ ꯐꯦꯡꯕꯗ ꯑꯣꯏꯔꯣ ꯑꯗꯨ ꯈꯦꯠꯅꯕꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯀꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯕꯨꯛ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕꯁꯦ ꯏꯃꯥꯁꯦ ꯄꯣꯠꯁꯦ ꯌꯥꯝ ꯀꯟꯅ ꯌꯣꯟꯕꯤꯔꯤ ꯏꯃꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯣ ꯑꯩꯗꯤ ꯊꯝꯅꯄꯣꯛꯄꯤꯗꯒꯤꯅꯦ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯁꯤꯃꯤꯂꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯃꯥ ꯀꯩꯊꯦꯜ ꯐꯝꯕꯤꯔꯛꯄ ꯑꯩꯗꯤ ꯀꯨꯏꯗ꯭ꯔꯤꯌꯦ ꯊꯥ 5 ꯁꯨꯔꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯩꯊꯦꯜꯁꯤꯕꯣ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏ ꯄꯣꯠ ꯁꯤꯠꯄ꯭ꯔꯣ ꯍꯣ ꯃꯔꯛ ꯑꯃꯗꯤ ꯁꯤꯠꯂꯦ ꯃꯔꯛ ꯑꯃꯗꯤ ꯁꯤꯠꯇꯦ ꯌꯣꯡꯆꯥꯛꯁꯦ ꯀꯥꯏꯋꯥꯏꯒꯤ ꯑꯣꯏꯒꯗꯣꯏꯅꯣ ꯏꯃꯥꯒꯤꯁꯦ ꯌꯣꯡꯆꯥꯛꯁꯦ ꯀꯥꯝꯖꯣꯡꯔꯣꯝꯗꯒꯤꯅꯦ ꯌꯣꯡꯆꯥꯛꯁꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯃꯜꯁꯤ ꯀꯌꯥ ꯀꯌꯥ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛꯁꯤ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯤꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯦ ꯏꯕꯦꯝꯃ ꯌꯣꯡꯆꯥꯛꯁꯦ ꯏꯃꯥꯅ ꯀꯔꯥꯏꯋꯥꯏꯗꯒꯤ ꯇꯤꯛꯄꯤꯔꯛꯏꯅꯣ ꯑꯗꯨꯝ ꯀꯩꯅꯣꯗꯩ ꯇꯤꯛꯄꯤꯔꯛꯏꯔꯥ ꯀꯥꯡꯄꯣꯛꯄꯤ ꯍꯥꯏꯕ꯭ꯔꯥ ꯑꯣ ꯑꯁꯦ ꯀꯥꯝꯖꯣꯡꯗꯒꯤꯁꯨ ꯀꯥꯝꯆꯣꯡ ꯂꯥꯛꯏ ꯑꯗꯨ ꯃꯣꯔꯦ ꯂꯣꯝꯗꯒꯤꯁꯨ ꯂꯥꯛꯑꯦ ꯀꯌꯥ ꯃꯣꯔꯦꯗꯒꯤ ꯀꯌꯥꯗ ꯇꯤꯛꯄꯤꯔꯛꯀꯦ ꯏꯃꯥꯅ ꯀꯌꯥꯗ ꯂꯩꯕꯤꯔꯛꯀꯦ ꯏꯃꯥꯅ ꯂꯩꯔꯛꯄꯗ ꯆꯥꯝꯃꯗ 700 1,900 ꯑꯗꯨꯝ ꯄꯤ ꯀꯌꯥꯗ ꯌꯣꯟꯕꯤꯔꯤꯕ ꯏꯃꯥꯅ ꯌꯣꯟꯕꯗ ꯍꯧꯖꯤꯛ ꯑꯩꯅ ꯌꯣꯟꯕꯗ ꯌꯣꯡꯆꯥꯛꯁꯦ 110 ꯄꯤꯕꯁꯨ ꯌꯥꯎꯏ 9 ꯄꯤꯕꯁꯨ ꯌꯥꯎꯏ ꯌꯣꯡꯆꯥꯛꯁꯦ ꯑꯝꯇ ꯃꯥꯟꯅꯗꯕ꯭ꯔꯥ ꯃꯈꯜꯁꯦ ꯈꯔ ꯀꯣ ꯃꯥꯟꯅꯗꯦ ꯑꯗꯣ ꯃꯃꯥ ꯑꯁꯤꯅ ꯃꯣꯔꯦꯒꯤꯅꯤꯁꯦ ꯃꯣꯔꯦꯒꯤꯁꯤꯅ ꯀꯌꯥ ꯀꯃꯥꯏꯅ ꯂꯩꯕꯅꯣ ꯃꯣꯔꯦꯒꯤꯅ 10 ꯌꯣꯜꯂꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤꯅ 9 ꯌꯣꯜꯂꯦ ꯃꯅꯤꯄꯨꯔꯒꯤꯅ ꯇꯥꯡꯕ ꯍꯦꯜꯂꯤꯁꯤ ꯀꯃꯥꯏꯅ 3 ꯇꯧꯔꯤꯖꯥꯠꯅꯣ 4 ꯃꯅꯤꯄꯨꯔꯒꯤꯁꯤꯅ ꯍꯥꯎꯕ ꯍꯦꯟꯕ ꯃꯣꯔꯦꯒꯤꯁꯤꯅ ꯈꯔ ꯃꯍꯥꯎ ꯈꯔ ꯍꯟꯊꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯖꯤꯛꯁꯦ ꯀꯩꯊꯦꯜꯁꯤꯕꯣ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟꯗ ꯃꯤ ꯂꯩꯇꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗ ꯃꯤ ꯈꯔ ꯂꯥꯛꯑꯦ ꯄꯣꯠ ꯁꯤꯠꯄꯗꯤ ꯈꯔ ꯋꯥꯠꯂꯦ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯇꯣꯝ ꯇꯤꯚꯤꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎꯒꯤꯗꯃꯛꯇ ꯂꯥꯛꯆꯕꯅꯦꯕꯀꯣ ꯏꯃꯥ ꯍꯣꯏꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯌꯥꯏꯐꯝ ꯌꯥꯏꯉꯪꯄꯣꯛꯄꯤꯅꯦꯕ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯗꯨꯒ ꯃꯤꯡꯅ ꯄꯤꯁꯪ ꯃꯆꯥ ꯃꯐꯝꯁꯤꯗ ꯀꯩꯊꯦꯜ ꯐꯝꯃꯤꯁꯦ ꯑꯅꯝꯕꯅ ꯃꯐꯝꯁꯤꯗꯒꯤ ꯉꯥꯛꯇ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤꯁꯨ ꯂꯥꯛꯑꯒ ꯐꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯇꯣꯞꯄꯗꯩꯁꯨ ꯂꯧꯏ ꯑꯗꯩ ꯆꯤꯡꯂꯣꯝꯗꯩꯁꯨ ꯂꯥꯛꯏ ꯂꯧꯏ ꯏꯝꯐꯥꯜ ꯂꯣꯝꯗꯩꯁꯨ ꯑꯗꯨꯝ ꯂꯧꯏ ꯑꯗꯨꯝ ꯅꯣꯡꯃ ꯊꯣꯛꯑ ꯊꯣꯛꯑꯕ ꯑꯗꯨꯝ ꯂꯥꯛꯄ ꯂꯧꯋꯦꯕ ꯃꯐꯝꯁꯤꯗ ꯀꯩꯊꯦꯜ ꯐꯝꯃꯤꯁꯦ ꯃꯤꯁꯤꯡꯁꯦ ꯎꯝ ꯍꯥꯏꯕꯗꯤ ꯃꯐꯝꯁꯤꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝꯗꯩꯁꯨ ꯂꯥꯛꯑꯒ ꯃꯤ ꯐꯝꯕ꯭ꯔꯥ ꯂꯝꯗꯩꯁꯨ ꯂꯥꯛꯏ ꯑꯁꯤꯗ ꯐꯝꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯏꯄꯣꯛꯄꯤꯗꯩ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯁꯤꯅ ꯂꯩꯇꯨꯡꯗ ꯐꯝꯃꯤꯁꯦ ꯊꯅꯥꯄꯣꯛꯄꯤ ꯑꯗꯒꯤ ꯁꯥꯕꯨꯡꯈꯣꯛ ꯑꯗꯩ ꯈꯔ ꯁꯣꯝꯗꯩꯐꯥꯎ ꯌꯥꯎꯋꯦꯕꯀꯣ ꯃꯌꯥꯝ ꯐꯝꯃꯤꯅꯦꯕ ꯂꯥꯛꯄ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯟꯗꯕꯤꯗꯩꯁꯨ ꯌꯥꯎꯏ ꯑꯗꯩ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯅ ꯈꯔꯗꯤ ꯅꯝꯃꯦ ꯑꯗꯩꯗꯤ ꯃꯐꯝꯁꯤꯗ ꯐꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯃꯐꯝꯁꯤꯒꯤ ꯐꯝꯃꯤꯕ ꯃꯐꯝꯁꯤꯒꯤ ꯄꯩꯁꯥ ꯂꯧꯔꯝꯒꯅꯤꯗꯅ ꯁꯤꯒꯤꯁꯦ ꯃꯣꯏ ꯕꯖꯥꯔ ꯄꯣꯠꯇꯩ ꯃꯣꯏꯅ ꯁꯥꯟꯕꯁꯨ ꯌꯥꯎꯏ ꯇꯦꯛꯁ ꯊꯤꯔꯒꯀꯣ ꯊꯥ ꯑꯃꯗ ꯄꯤꯔꯒ ꯁꯥꯟꯕ ꯌꯥꯎꯏ ꯑꯗꯩ ꯃꯁꯥꯒꯤ ꯄꯣꯠꯐꯝ ꯂꯩꯖꯕꯁꯨ ꯌꯥꯎꯏ ꯂꯩꯖꯕꯗꯤꯀꯣ ꯏꯃꯥꯅ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯉꯥꯛꯇ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯋꯥꯏꯗꯒꯤ ꯊꯥꯡ ꯇꯤꯛꯄꯤꯔꯤꯅꯣ ꯇꯦꯟ ꯌꯧꯁꯤꯗꯤ ꯕꯖꯥꯔꯗꯩ ꯂꯧꯕꯅꯦ ꯁꯤꯗꯤ ꯑꯥꯗꯩ ꯂꯧꯔꯒ ꯏꯆꯥ ꯅꯨꯄꯥꯅ ꯂꯩꯎꯔꯒ ꯌꯣꯟꯕꯅꯦꯕ ꯂꯥꯏꯐꯤ ꯀꯀꯩꯁꯤꯗꯤ ꯕꯖꯥꯔꯗꯩ ꯑꯗꯨꯝ ꯇꯤꯎꯔ ꯌꯣꯜꯂꯦꯗꯅ ꯍꯩ ꯔꯥ ꯀꯀꯩꯁꯤꯡꯁꯦ ꯕꯖꯥꯔ ꯍꯧꯖꯤꯛꯇꯤ ꯕꯖꯥꯔꯗꯩꯅ ꯑꯌꯥꯝꯕ ꯑꯣꯏꯔꯦꯕ ꯆꯤꯡꯒꯤꯗꯤ ꯀꯌꯥ ꯄꯣꯠꯊꯣꯛꯁꯦ ꯏꯃꯥ ꯂꯥꯛꯇꯕ ꯍꯣꯏꯅ ꯃꯐꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯐꯝꯕꯤꯔꯛꯏꯁꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏꯗꯤ ꯏꯁꯥꯒꯤ ꯄꯣꯠꯐꯝꯅꯤꯅꯀꯣ ꯆꯍꯤ ꯀꯨꯏꯖꯔꯦꯕ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯀꯩꯊꯦꯜ ꯐꯝꯕꯤꯔꯛꯏꯁꯦ ꯆꯍꯤ ꯌꯥꯝꯃꯦ ꯆꯍꯤ 5 ꯇꯔꯥꯃꯨꯛꯇꯤ ꯁꯨꯔꯝꯃꯅꯤ 10 ꯁꯨꯃꯥꯏꯅ ꯁꯨꯔꯝꯃꯅꯤ
ꯑꯗꯨꯏ ꯃꯃꯥꯡꯗ ꯏꯃꯥ ꯑꯩꯈꯣꯏ ꯏꯅꯦꯝ ꯏꯀꯨꯟ ꯏꯅꯦꯝꯄꯣꯏ ꯀꯔꯤ ꯐꯝꯃꯝꯕꯒꯤ ꯋꯥꯅꯦꯕ ꯏꯃꯥ ꯍꯣꯏꯅꯁꯨ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯀꯩꯊꯦꯜꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯂꯩꯔꯝꯕꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯣꯡꯉꯛꯏꯁꯤꯅ ꯀꯃꯥꯏꯅ ꯍꯣꯡꯉꯛꯏꯅꯣ ꯀꯔꯤ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯒꯦ ꯀ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯈꯪꯕꯤꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯏ ꯍꯥꯟꯅꯗꯤꯅꯦ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡ ꯂꯩꯔꯤꯉꯩ ꯀꯥꯟꯗꯗꯤꯀꯣ ꯑꯗꯨꯝ ꯃꯁꯥꯅ ꯑꯆꯥꯄꯣꯠꯁꯦ ꯁꯥꯔꯒ ꯑꯗꯨꯝ ꯌꯣꯟꯖꯕ ꯑꯗꯩ ꯆꯤꯡꯒꯤ ꯃꯤ ꯄꯨꯊꯔꯛꯑꯦꯗꯅ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯇꯤꯛꯑꯒ ꯑꯗꯨꯝ ꯌꯣꯟꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯗ ꯏꯀꯥ ꯀꯥꯟꯅꯔꯝꯗꯦ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯑꯍꯣꯡꯕ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯣꯡꯉꯦ ꯌꯥꯝ ꯊꯤꯅ ꯍꯣꯡꯉꯦ ꯍꯣꯡꯉꯦꯗꯤ ꯅꯍꯥꯟꯋꯥꯏꯗꯤ ꯁꯨꯃꯥꯏꯅ ꯆꯥꯎꯈꯠꯂꯝꯗꯦ ꯍꯥꯏꯕꯀꯣ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯄꯁꯨ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯑꯗꯒꯤ ꯀꯗꯥꯏꯕꯨ ꯌꯧꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯁꯦ ꯀꯔꯤ ꯀꯔꯤ ꯂꯩꯇꯅ ꯒꯥꯔꯤ ꯅꯨꯡꯂꯤꯃꯛꯇ ꯑꯣꯏꯔꯣ ꯕꯖꯥꯔꯗꯒꯤ ꯐꯝꯐꯝꯁꯤꯗ ꯑꯣꯏꯔꯣ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯆꯥꯎꯅꯁꯨ ꯁꯥꯔꯝꯗꯦ ꯍꯥꯏꯕ ꯑꯗꯨꯝ ꯏꯅ ꯀꯨꯞꯄ ꯗꯤꯟꯅ ꯀꯨꯞꯄ ꯀꯥꯕꯛ ꯀꯥꯕꯛ ꯇꯧꯔꯒ ꯑꯗꯨꯝ ꯁꯥꯔꯝꯕꯅꯦ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯒꯣꯔꯃꯦꯟꯅꯁꯨ ꯁꯥꯕꯤꯔꯦ ꯑꯗꯒꯤ ꯒꯥꯔꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯁꯨꯝ ꯆꯥꯎꯈꯠꯄꯁꯤ ꯗꯨꯀꯥꯟ ꯑꯣꯏꯔꯣ ꯆꯥꯎꯈꯠꯂꯛꯑꯦꯗꯅ ꯄꯣꯠ ꯐꯪꯗꯕ ꯂꯩꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯣꯏꯅ ꯄꯨꯝꯅꯃꯛ ꯄꯣꯠꯇꯤ ꯐꯪꯉꯦꯕ ꯑꯗꯣ ꯍꯥꯟꯅꯗꯤ ꯑꯗꯨꯃꯥꯏꯅ ꯐꯪꯉꯝꯗꯦ ꯑꯗꯨꯝ ꯑꯌꯥꯝꯕꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯌꯣꯟꯕ ꯉꯥ ꯆꯥꯛ ꯈꯔ ꯌꯣꯟꯕ ꯇꯧꯕꯗꯩ ꯍꯧꯖꯤꯛꯇꯤ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯑꯌꯥꯝꯕꯗ ꯐꯪꯉꯦ ꯍꯥꯏꯕ ꯌꯥꯔꯦꯕ ꯗꯨꯀꯥꯟꯁꯤꯡꯁꯤꯁꯨ ꯆꯥꯎꯈꯠꯅꯔꯕꯅꯤꯅ ꯀꯩꯊꯦꯜꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯀꯔꯤ ꯂꯩ ꯈꯔ ꯍꯥꯏꯕꯤꯌꯨ ꯅꯨꯡꯉꯥꯏꯕꯗꯤ ꯑꯩꯈꯣꯏ ꯌꯥꯏꯉꯪꯄꯣꯛꯄꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯕꯕꯨꯀꯣ ꯁꯨꯝ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯤ ꯌꯥꯝꯃꯛꯄꯒ ꯑꯗꯩ ꯄꯨꯂꯤꯁ ꯊꯥꯅꯥ ꯉꯥꯛꯄꯤꯅꯕ ꯀꯩꯗꯧꯕꯁꯦ ꯈꯔ ꯋꯥꯠꯄ ꯒꯥꯔꯤꯃꯛꯇ ꯆꯤꯜꯂꯦ ꯀꯩꯅꯣ ꯇꯧꯔꯦ ꯖꯥꯝ ꯇꯧꯔꯦ ꯑꯗꯨꯒꯨꯝꯕ ꯆꯦꯛꯁꯤꯟꯅꯕ ꯁꯦꯟꯅꯕꯤꯅꯕꯗꯤ ꯋꯥꯠꯂꯦ ꯍꯥꯏꯕ ꯑꯗꯨ ꯃꯤꯗꯤ ꯌꯥꯝꯃꯕꯅꯤꯅꯅꯦ ꯃꯔꯛ ꯃꯔꯛꯇ ꯒꯥꯔꯤꯁꯤ ꯌꯥꯝ ꯕꯦꯔꯥ ꯂꯣꯏꯌꯦꯕ ꯒꯥꯔꯤ ꯊꯥꯐꯝ ꯂꯩꯇꯕ ꯒꯥꯔꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯗꯨ ꯀꯩꯊꯦꯜꯁꯤꯒꯤ ꯑꯣꯏꯅ ꯒꯥꯔꯤ ꯁ꯭ꯀꯨꯜ ꯃꯇꯝ ꯑꯣꯏꯔꯛꯄꯗꯗꯤ ꯐꯅ ꯀꯨꯏꯅ ꯖꯥꯝ ꯇꯧꯕ ꯌꯥꯎꯋꯦ ꯍꯥꯏꯕ ꯉꯥꯛꯄꯤꯅꯕ ꯄꯨꯂꯤꯁꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯀꯩꯊꯦꯜꯁꯤꯒꯤ ꯁꯦꯟꯅꯕꯤꯅꯕ ꯂꯩꯇꯦ ꯑꯗꯒꯤ ꯇꯣꯏꯂꯦꯠ ꯂꯦꯇꯤꯟꯁꯦ ꯈꯔ ꯋꯥꯠꯂꯦ ꯇꯣꯏꯂꯦꯠ ꯂꯦꯇꯤꯟꯁꯦ ꯈꯔ ꯋꯥꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯋꯥꯏꯈꯣ ꯇꯣꯏꯂꯦꯠꯁꯤ ꯈꯔ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕ ꯃꯤ ꯌꯥꯝꯃꯛꯄꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯌꯣꯟꯕ ꯄꯣꯠ ꯁꯤꯠꯄ ꯀꯩꯗꯧꯕꯗꯤ ꯆꯤꯡꯇ ꯃꯌꯥꯝ ꯄꯨꯟꯕꯅꯤꯅꯅꯦ ꯑꯗꯨꯒꯨꯝꯕꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩ ꯆꯤꯡꯒꯤ ꯇꯝꯒ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯆꯤꯡꯒꯤꯁꯨ ꯑꯗꯨꯝ ꯐꯝꯃꯤ ꯂꯥꯛꯑꯒ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯁꯦ ꯃꯤ ꯀꯌꯥꯃꯨꯛ ꯀꯃꯥꯏꯅ ꯐꯝꯃꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯅ ꯃꯤ ꯀꯌꯥꯅꯣ ꯐꯝꯃꯛꯏꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯃꯦꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯃꯦ ꯍꯥꯏꯕꯗꯤ ꯁꯤ ꯃꯄꯥꯟꯗ ꯐꯝꯃꯛꯑꯦ ꯑꯗꯩ ꯁꯣꯝꯗ ꯐꯝꯃꯦ ꯑꯗꯩ ꯁ꯭ꯋꯥꯏꯗꯗꯤ ꯑꯍꯜ ꯑꯃꯅꯤꯗꯪ ꯐꯝꯃꯝꯃꯦ ꯍꯥꯏꯕ ꯀꯩꯊꯦꯜ ꯁꯪꯁꯤꯁꯨ ꯐꯨꯟꯅ ꯐꯝꯃꯝꯗꯦ ꯍꯥꯏꯕ ꯍꯥꯟꯅꯗꯤ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜ ꯐꯝꯃꯤꯁꯤ ꯐꯅ ꯌꯥꯝꯃꯅꯤ ꯄꯣꯠꯐꯝꯁꯤ ꯀꯌꯥꯅꯣ ꯈꯪꯗꯦꯅꯦ ꯂꯨꯛꯃꯥꯏꯁꯦ ꯑꯩꯗꯤ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯞꯄꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯁꯤ ꯐꯨꯟꯅꯕ ꯑꯗꯨꯝ ꯐꯝꯃꯦꯕ ꯃꯆꯥ ꯃꯆꯥꯒꯤ ꯄꯣꯠꯐꯝꯁꯦ ꯂꯣꯏꯅ ꯍꯥꯟꯅꯗꯤ ꯈꯔꯈꯩ ꯐꯝꯕ ꯈꯔꯈꯩ ꯇꯣꯛꯄ ꯑꯗꯩ ꯃꯇꯦꯛ ꯃꯇꯦꯛ ꯈꯔ ꯐꯝꯕ ꯇꯧꯔꯝꯃꯦꯕ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯁꯤꯠꯄ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅ ꯁꯤꯠꯄꯗꯤ ꯑꯩꯈꯣꯏ ꯌꯥꯏꯉꯪꯄꯣꯛꯄꯤꯗꯤ ꯕꯖꯥꯔꯒ ꯆꯞ ꯃꯥꯟꯅꯒ 24 ꯑꯋꯥꯔ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯄꯨꯡ ꯀꯩꯅꯣꯐꯧꯁꯦ ꯑꯗꯨꯝ ꯀꯥꯏꯌꯦꯕ ꯀꯥꯕꯗꯤ ꯑꯗꯣ ꯍꯥꯟꯅꯒ ꯍꯧꯖꯤꯛꯀ ꯍꯥꯏꯗꯤ ꯄꯣꯠꯁꯤꯠꯁꯦ ꯄꯣꯠꯁꯤꯠꯁꯦ ꯀꯃꯥꯏꯅ ꯂꯩ ꯍꯣꯏ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯈꯪꯗꯦ ꯍꯥꯟꯅꯗꯤ ꯁꯤꯠꯄꯁꯤ ꯌꯥꯝ ꯁꯤꯠꯂꯝꯃꯦ ꯄꯣꯠꯐꯝ ꯐꯝꯕ ꯌꯥꯝꯗ꯭ꯔꯤꯉꯩ ꯀꯥꯟꯗꯗꯤꯀꯣ ꯍꯧꯖꯤꯛꯇꯤ ꯃꯤ ꯌꯥꯝꯃꯕꯅꯤꯅ ꯄꯣꯠꯁꯤꯠꯇꯤ ꯈꯔ ꯋꯥꯠꯂꯦ ꯄꯣꯠꯐꯝ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯠ ꯍꯟꯊꯔꯛꯏꯁꯦ ꯃꯤ ꯌꯥꯝꯃꯛꯄꯗꯒꯤ ꯄꯣꯠꯁꯤꯠ ꯍꯟꯊꯔꯛꯄꯅꯦꯕ ꯍꯟꯊꯔꯛꯑꯦ ꯍꯟꯗꯛꯀꯤ ꯂꯣꯛꯗꯥꯎꯟ ꯇꯧꯕꯁꯤꯗꯒꯤꯅꯦ ꯃꯇꯨꯡꯗꯒꯤꯅꯦ ꯄꯣꯠ ꯁꯤꯠꯄꯕꯨ ꯌꯥꯝ ꯍꯟꯊꯔꯛꯑꯦ ꯍꯥꯏꯕꯗꯤ ꯃꯤ ꯂꯝꯗꯩꯁꯨ ꯌꯥꯝ ꯂꯥꯛꯑꯦꯕ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯐꯝꯃꯝꯕꯅꯦꯕꯀோ ꯍꯧꯖꯤꯛꯇꯤ ꯃꯤ ꯂꯝꯗꯩꯁꯨ ꯂꯣꯏ ꯂꯥꯛꯑꯕꯅꯤꯅ ꯄꯣꯠ ꯁꯤꯠꯄꯗꯣ ꯈꯔꯗꯤ ꯍꯟꯊꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕꯁꯦ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯩꯈꯣꯏ ꯂꯥꯛꯆꯩꯁꯦ ꯇꯣꯝ ꯇꯤꯚꯤꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎꯒꯤꯗꯃꯛꯇ ꯂꯥꯛꯆꯕꯅꯦ ꯏꯃꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯂꯩꯐꯝꯖꯥ ꯌꯥꯏꯉꯪꯄꯣꯛꯄꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯕꯖꯥꯔ ꯍꯥꯏꯇꯥꯔꯦ ꯌꯥꯏꯉꯪꯄꯣꯛꯄꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯕꯖꯥꯔ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯕꯖꯥꯔꯁꯤꯃꯛꯇꯒꯤꯅꯦꯕ ꯃꯤꯡꯅ ꯀꯩꯁꯥꯝꯕꯣꯡꯕꯤ ꯃꯣꯝꯕꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯃꯥ ꯀꯩꯊꯦꯜ ꯐꯝꯕꯤꯔꯛꯄ ꯑꯁ ꯏꯃꯥꯒꯤꯗꯤ ꯆꯍꯤ 30ꯕꯨ ꯍꯦꯜꯂꯦꯗ ꯀꯨꯏꯔꯦꯅꯦ ꯆꯍꯤ ꯏꯁꯥꯒꯤ ꯆꯍꯤꯅꯦ 30 ꯍꯥꯏꯔꯛꯄꯗꯒꯤꯅꯦ ꯐꯝꯃꯛꯄꯗꯨꯅ ꯍꯧꯖꯤꯛ ꯆꯍꯤ 65 years ꯑꯣꯏꯔꯦꯕꯀꯣ ꯁꯤꯁꯤꯃ ꯍꯧꯖꯤꯛ ꯑꯗꯨꯝ ꯐꯝꯃꯤꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯃꯥꯅ ꯃꯐꯝꯁꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯊꯦꯜꯁꯤꯒꯤ ꯃꯔꯝꯗ ꯈꯔꯗꯤ ꯈꯪꯕꯤꯔꯝꯒꯅꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯀꯩꯊꯦꯜꯁꯤꯒꯤ ꯃꯔꯝꯗ ꯈꯪꯉꯦ ꯀꯩꯊꯦꯜꯁꯤꯒꯤ ꯃꯔꯝꯁꯤꯗ ꯍꯥꯏꯕꯕꯨ ꯑꯩꯅ ꯍꯦꯛ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯍꯜ ꯂꯃꯟ ꯑꯌꯥꯝꯕ ꯂꯣꯏ ꯂꯥꯏ ꯑꯣꯏꯈꯔꯦ ꯑꯩꯅ ꯌꯥꯝ ꯃꯧꯅꯥ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦꯕ ꯈꯔ ꯅꯧꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯏꯃꯥꯁꯤꯡꯗꯤ ꯑꯌꯥꯝꯕ ꯂꯣꯏ ꯂꯥꯏ ꯑꯣꯏꯈꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯤꯅ ꯑꯃꯨꯛ ꯁꯦꯅꯤꯌꯥꯔ ꯆꯤꯡꯉꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯀꯩꯊꯦꯜꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯕꯗꯤꯀꯣ ꯍꯥꯟꯅ ꯀꯩꯊꯦꯜꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯃꯤ ꯃꯐꯝꯁꯤ ꯀꯔꯝꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯏ ꯌꯥꯝꯅ ꯌꯥꯝ ꯍꯣꯡꯉꯦꯗ ꯑꯍꯣꯡꯕꯁꯤꯡꯗ ꯍꯥꯏꯕꯤꯌꯨ 100% ꯍꯣꯡꯉꯦꯗ ꯍꯥꯟꯅꯗꯤ
ꯑꯩꯈꯣꯏꯒꯤ ꯁꯪ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯇꯧꯔꯝꯃꯦꯕ ꯏꯅ ꯇꯧꯔꯝꯕꯗꯒꯤ ꯑꯗꯒꯤ ꯇꯤꯟ ꯇꯧꯔꯦ ꯇꯤꯟꯗꯒꯤ ꯁꯥꯠ ꯂꯥꯛꯑꯦ ꯑꯍꯣꯡꯕ ꯍꯥꯏꯕꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯕꯗ ꯀꯩꯊꯦꯜꯁꯦ ꯑꯍꯨꯝꯂꯛ ꯁꯨꯔꯦꯕ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯃꯣꯏꯅ ꯁꯨꯝ ꯁꯦꯝꯒꯠꯂꯛꯏꯁꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯗꯧ ꯃꯥꯜꯂꯦ 이한 하나 그만이나 ꯃꯐꯝꯁꯤ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯁꯤ ꯃꯐꯝ ꯑꯀꯣꯏꯕꯁꯤ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯀꯩꯊꯦꯜꯁꯤꯅ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯗꯤꯖꯥꯏꯟꯁꯦ ꯇꯣꯉꯥꯟꯈꯤꯕ ꯋꯥꯅꯦꯕ ꯃꯐꯝꯗꯤ ꯁꯨꯍꯣꯡ ꯍꯣꯡꯗꯦ ꯄꯥꯛꯊꯣꯛꯄꯁꯨ ꯂꯩꯇꯦ ꯄꯤꯛꯁꯟꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯕꯨ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯀꯩꯅꯣꯁꯤꯡꯁꯦ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏꯒꯤ ꯃꯦꯖꯤꯛꯁꯤꯡꯁꯦ ꯁꯤꯒꯨꯝꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯍꯥꯟꯅ ꯕꯁ ꯑꯃꯈꯛ ꯆꯦꯜꯂꯝꯕꯗꯒꯤ ꯑꯗꯒꯤ ꯑꯅꯤ ꯑꯍꯨꯝ ꯆꯦꯜꯂꯝꯕꯗꯒꯤ ꯁꯤ ꯂꯥꯛꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤꯁꯤ ꯃꯔꯥꯡ ꯀꯥꯏꯔꯦꯕ ꯆꯥꯎꯈꯠꯄꯁꯤ ꯃꯤꯅꯗꯤ ꯑꯈꯪꯕ ꯃꯤꯅ ꯌꯥꯡꯉꯪꯄꯣꯛꯄꯤꯁꯦ ꯌꯥꯝꯅ ꯍꯣꯡꯉꯦ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗꯁꯨ ꯍꯣꯡꯉꯦ ꯑꯍꯣꯡꯕ ꯌꯥꯝ ꯊꯤ ꯂꯩꯔꯦꯕ ꯑꯗ ꯏꯃꯥꯅ ꯌꯣꯟꯕꯤꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯀꯗꯥꯏꯋꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯐꯝꯁꯤꯗꯒꯤ ꯄꯨꯊꯣꯛꯄ ꯄꯣꯠ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏꯋꯥꯏꯗꯒꯤ ꯇꯤꯛꯄꯤꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯤ ꯁ꯭ꯋꯥꯏꯗꯒꯤ ꯄꯨꯊꯣꯛꯇꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯇꯥꯕꯨꯟ ꯈꯣꯏꯖꯨꯃꯥꯟꯗꯣ ꯑꯗꯣꯝꯒꯤ ꯄꯣꯠꯅ ꯑꯌꯥꯝꯕꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯒꯥꯏꯒꯨꯝꯕ ꯑꯁꯣꯝꯂꯣꯝꯒꯤ ꯄꯣꯠꯅ ꯑꯌꯥꯝꯕ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯨꯔꯤꯁꯦ ꯑꯗ ꯏꯃꯥꯅ ꯇꯤꯛꯄꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯌꯥꯗ ꯇꯤꯛꯄꯤꯔꯛꯀꯦ ꯏꯃꯥꯅ ꯏꯁꯥꯅ ꯆꯠꯂ ꯂꯩꯔꯨꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯅ ꯆꯠꯂꯒꯗꯤꯅꯦ ꯃꯃꯜꯁꯦ ꯀꯩꯅꯣ ꯅꯣꯡꯃꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣꯕꯤ ꯑꯃꯇ ꯂꯧꯔꯨꯔꯁꯨ ꯅꯣꯡꯃꯅ 10 ꯄꯤ ꯅꯣꯡꯃꯅ 15 ꯄꯤ ꯅꯣꯡꯃꯅ 10 ꯄꯤ ꯑꯗꯨꯗꯤ ꯃꯥꯟꯅꯗꯦꯗ ꯅꯨꯡꯇꯤꯒꯤ ꯈꯦꯠꯅꯕ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯤꯛꯄ ꯃꯇꯝꯗꯅꯦ ꯏꯃꯥꯅ ꯉꯁꯤ ꯌꯣꯜꯂꯤꯕꯁꯤꯡꯁꯦ kaya ꯇꯤꯛꯄꯤꯔꯛꯏ ꯑꯗꯨꯒ ꯏꯃꯥꯅ ꯌꯣꯟꯕꯗ ꯀꯌꯥꯗ ꯌꯣꯟꯕꯤꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯑꯃꯗ 35ꯗ ꯂꯧꯔꯦꯅ ꯈꯜꯂꯁꯦꯕ 10ꯗꯤ ꯀꯝꯄꯜꯁꯔꯤ ꯌꯣꯟꯗ ꯌꯥꯗ꯭ꯔꯦ ꯑꯅꯝꯕꯅ ꯍꯥꯏꯕꯤꯌꯨꯅꯦ ꯀꯣꯕꯤ ꯑꯗꯩ ꯀꯣꯕꯤ ꯃꯈꯜ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯐꯨꯜ ꯀꯣꯕꯤ ꯊꯝꯆꯦꯠ ꯌꯥꯎꯔꯤ ꯌꯣꯡꯆꯥꯛ ꯌꯥꯎꯔꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯤꯜꯍꯧ ꯃꯔꯨ ꯃꯆꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯤ ꯑꯣꯏꯅ ꯑꯃꯃꯝꯇꯪ ꯍꯥꯏꯕꯤꯌꯨ ꯃꯃꯜ ꯀꯣꯕꯤꯁꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯗꯪ ꯄꯤꯔꯦꯕꯀꯣ ꯂꯨꯄꯥ 10 ꯄꯤꯕꯁꯤꯅ ꯑꯩꯈꯣꯏ 35 ꯌꯣꯜꯂꯦ ꯑꯗꯒꯤ ꯂꯩ ꯀꯔꯝꯕ ꯀꯣꯕꯤ ꯑꯣꯏꯗꯣꯏꯅꯣ ꯀꯣꯕꯤ ꯐꯨꯜ ꯀꯣꯕꯤꯁꯦ ꯑꯗꯒꯤ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤ ꯍꯥꯏꯕ ꯂꯩꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯨꯄꯥ 30-35ꯗ ꯂꯧꯔꯒ 40 ꯌꯣꯜꯂꯦ ꯑꯗꯒꯤ ꯀꯦꯖꯤꯗꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯦꯖꯤꯗ ꯑꯣꯏꯅ ꯑꯂꯨꯁꯦ 10ꯒ 4ꯗ ꯍꯧꯖꯤꯛ ꯃꯣꯏꯅ ꯄꯤꯔꯦ ꯑꯩꯈꯣꯏ 10 ꯌꯣꯜꯂꯦ ꯑꯗꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯂꯨꯄꯥ 5ꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯆꯥꯔꯦ ꯑꯩꯈꯣꯏꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯅꯅꯦ ꯑꯩꯈꯣꯏ ꯀꯥꯔꯇꯨꯟ ꯕꯣꯛꯁꯇꯣ ꯑꯗꯩꯗꯣ ꯂꯨꯄꯥ ꯅꯣꯡꯃꯒꯤ ꯍꯥꯏꯗꯣꯏꯅꯤꯗ 500 ꯄꯤꯕ ꯅꯨꯃꯤꯠꯁꯨ ꯂꯩ ꯁꯤꯗꯤ ꯃꯄꯥꯟ ꯂꯝꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯑꯒ ꯒꯨꯗꯥꯎꯟꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯤꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯋꯤ ꯑꯗꯨꯝ 500 ꯆꯥꯇ꯭ꯔꯨꯛ ꯆꯥꯇ꯭ꯔꯦꯠ ꯅꯣꯡꯃꯒꯤ ꯁꯤ ꯁꯥꯏꯖꯇꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯄꯣꯠꯆꯩ ꯁꯤꯠꯄ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤꯅ ꯈꯔ ꯚꯤꯖꯤꯇꯦꯕꯜ ꯑꯣꯏꯕꯅꯤꯅ ꯆꯥꯛꯈꯨꯝ ꯀꯤꯆꯟꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯆꯪꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯥꯎꯔꯁꯨ ꯍꯥꯎꯇ꯭ꯔꯁꯨꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯁꯤꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯅꯣꯡꯃ 5,000-10,000ꯗꯤ ꯑꯗꯨꯝ ꯁꯤꯠꯂꯦꯕ ꯍꯥꯟꯅꯒ ꯍꯧꯖꯤꯛꯀꯒꯤ ꯈꯤꯇꯪ ꯑꯍꯣꯡꯕ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣꯡꯁꯦ ꯍꯥꯟꯅꯒ ꯍꯧꯖꯤꯛꯀ ꯑꯗꯩ ꯄꯣꯠ ꯈꯨꯌꯣꯟꯒꯁꯦ ꯍꯥꯟꯅ ꯈꯣꯏꯌꯣꯟꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛꯅ ꯍꯥꯟꯅ ꯅꯨꯡꯉꯥꯏ ꯂꯣꯛꯗꯥꯎꯟ ꯂꯥꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯣꯛꯗꯥꯎꯟ ꯃꯇꯨꯡꯗꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗꯗꯤ ꯑꯁ ꯌꯥꯝ ꯊꯤꯅ ꯋꯥꯈꯤꯗ ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯑꯂꯨꯒꯥꯁꯦ ꯀꯤꯂꯣꯗ 80ꯗ ꯆꯥꯈ꯭ꯔꯦ ꯊꯥꯎ ꯊꯨꯝ ꯐꯪꯗꯦ ꯉꯥꯔꯤ ꯉꯥꯇꯥꯏ ꯐꯪꯗꯦ ꯑꯗꯒꯤ ꯑꯩꯈꯣই ꯂꯣꯟꯅ ꯂꯩꯗꯅ ꯀꯔꯥꯏꯗꯅꯣ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯗꯨꯝ ꯃꯇꯝꯗꯨꯒꯤ ꯑꯗꯨꯝ ꯂꯦꯟꯈꯤ ꯍꯥꯏꯇꯥꯔꯦꯅꯦ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯦ ꯑꯩꯈꯣꯏ ꯄꯣꯠꯐꯝꯁꯦ ꯐꯝꯕ ꯌꯥꯗꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯆꯤꯒꯨꯝꯕꯗ ꯊꯪꯒꯥꯜꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯐꯝꯅꯕꯁꯨ ꯌꯥꯎꯈꯤꯕꯀꯣ ꯏꯃꯥ ꯌꯥꯎꯈꯤ ꯍꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯒꯤꯗꯤ ꯍꯦꯛ ꯕꯖꯥꯔ ꯃꯌꯥꯅꯤꯅ ꯌꯥꯗ꯭ꯔꯦ ꯊꯅꯥꯁꯤꯡꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯃꯤ ꯌꯨꯝꯗ ꯑꯁꯤ ꯂꯩꯔꯃꯤꯅ ꯊꯣꯡ ꯍꯥꯏꯐꯦꯠ ꯆꯤꯡꯊꯕꯗ ꯆꯩ ꯌꯥꯝ ꯆꯥꯈꯤꯗ ꯊꯣꯛꯂꯛꯀꯅꯣꯒ ꯊꯣꯛꯂꯛꯏ ꯑꯍꯜ ꯑꯣꯏꯔꯒ ꯂꯦꯝꯗꯦ ꯑꯍꯟꯗꯁꯨ ꯐꯨꯕ꯭ꯔꯣ ꯍꯥꯏꯁꯦ ꯐꯨꯏ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯗꯅ ꯇꯧꯋꯦ ꯌꯥꯝ ꯊꯤꯅ ꯇꯧꯈꯤꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒꯗꯤ ꯄꯔꯦꯡ ꯐꯣꯠꯂꯤꯡꯗ ꯂꯩꯔꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯦꯞꯍꯜꯂꯒ ꯌꯥꯝ ꯐꯨꯈꯤ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯁꯦ ꯍꯥꯟꯅꯒ ꯍꯧꯖꯤꯛꯀꯁꯦ ꯍꯥꯟꯅ ꯌꯣꯟꯕ ꯅꯨꯡꯉꯥꯏꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯅꯅꯦꯅ ꯈꯔ ꯑꯃꯅꯁꯨ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯝꯁꯦ ꯈꯤꯇꯪ ꯄꯣꯠ ꯌꯣꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯋꯥꯅꯕ ꯃꯇꯝꯅꯦꯅꯁꯨ ꯍꯥꯏ ꯑꯗꯨꯒ ꯀꯣꯔꯣꯅꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟ ꯂꯩꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯁꯤꯠꯂꯛꯇ꯭ꯔꯦꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯒꯤ ꯄꯣꯠ ꯆꯩꯒꯤ ꯍꯦꯟꯒꯠꯂꯛꯄ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯕꯁꯦ ꯍꯧꯖꯤꯛ ꯏꯃꯥ ꯍꯣꯏꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯀꯩꯅꯣ ꯂꯩ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯁꯤ ꯈꯔ ꯀꯔꯥꯏꯗ ꯂꯩꯇ ꯂꯥꯏꯔ ꯊꯤꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯖꯒꯥꯁꯤꯗ ꯂꯣꯏꯅ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯆꯪꯁꯤꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯔꯦꯕ
ꯆꯪꯁꯤꯜꯂꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯕꯤꯖꯤꯅꯦꯁ ꯋꯥꯂꯥꯁꯤꯡꯁꯦ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯤꯡꯁꯤꯅꯅꯦ ꯁ꯭ꯋꯥꯏꯗ ꯂꯥꯛꯁꯜꯂꯦꯕ ꯄꯥꯡꯒꯜ ꯂꯥꯛꯁꯜꯂꯦ ꯑꯗꯩ ꯃꯌꯥꯡ ꯂꯥꯛꯁꯜꯂꯦ ꯖꯥꯠ ꯁꯨꯅꯕ ꯂꯥꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯂꯥꯛꯑꯒ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯅꯨꯡꯇꯤꯖꯥꯔꯤꯒꯤ ꯉꯁꯥꯏꯒꯤ ꯁꯄ꯭ꯂꯥꯏꯁꯦ ꯇꯧꯁꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯗꯗꯤ ꯁꯤꯠꯄ ꯋꯥꯠꯂꯦ ꯅꯨꯡꯉꯥꯏꯇꯔꯦ ꯅꯨꯡꯉꯥꯏꯇꯔꯦ ꯏꯃꯨꯡꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯤꯒꯤ ꯁꯦꯟꯗꯣꯡꯁꯦ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯤ ꯄꯥꯡꯉꯤꯗ ꯄꯥꯡꯕꯗꯨꯅꯕꯨ ꯑꯩꯈꯣꯏ ꯊꯥꯗꯣꯛꯇ꯭ꯔꯤꯅꯦ ꯍꯧꯖꯤꯛꯄꯣ ꯆꯍꯤ 30 ꯑꯩꯅ ꯀꯔꯕꯥꯔ ꯇꯧꯔꯛꯏꯁꯦ ꯀꯥꯟꯅꯕꯒꯤ ꯑꯩ ꯊꯥꯗꯣꯛꯄ ꯉꯝꯗꯦꯕ ꯍꯧꯖꯤꯛꯄꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥꯁꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯑꯦꯅ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯇꯧꯕ ꯌꯥꯅ ꯂꯩꯔꯤ ꯂꯣꯛꯗꯥꯎꯟ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯑꯃ ꯏꯁꯩ ꯂꯤꯂꯥ ꯂꯣꯏꯅꯃꯛ ꯊꯤꯡꯕꯒꯤ ꯐꯤꯕꯝꯗ ꯂꯩꯗꯣꯔꯤꯀꯣ ꯂꯣꯛꯗꯥꯎꯟꯁꯦ ꯑꯃꯨꯛ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯟꯅꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯦꯟꯖꯜꯂꯛꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯑꯗꯨꯒꯤ ꯑꯋꯥꯕ ꯈꯔ ꯈꯪꯈ꯭ꯔꯕꯅꯤ나 ꯍꯟꯗꯛꯅ ꯈꯤꯇꯪ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯍꯧꯕꯒꯤ ꯇꯥꯟꯖꯥꯗꯣ ꯐꯪꯗꯣꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯟꯅ ꯇꯧꯈꯤꯕ ꯆꯩꯊꯦꯡꯗꯣ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯍꯦꯟꯅ ꯂꯥꯛꯀꯅꯤꯅ ꯈꯟꯕꯁꯤꯗꯀꯣ ꯑꯩꯈꯣই ꯋꯥꯏ ꯊꯋꯥꯏ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯋꯥꯈꯤꯕꯅꯤꯅ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯈꯤꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯦꯝꯒꯗꯣꯏꯅꯣꯅ ꯑꯩꯈꯣꯏ ꯋꯥꯕꯗꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯤꯒ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯨ ꯀꯌా ꯑꯃꯅꯤ ꯏꯆꯥꯈꯩꯅꯁꯨ ꯌꯥꯝ ꯆꯩꯌꯦꯕ ꯊꯣꯛꯀꯅꯨ ꯍꯥꯏꯔꯒ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯑꯩꯅ ꯄꯨꯁꯜꯂꯛꯀꯗꯧꯔꯦ ꯂꯥꯏꯅꯥꯁꯦ ꯍꯥꯏꯗꯅ ꯏꯆꯥꯈꯩꯅꯒ ꯏꯟꯊꯣꯛꯄꯁꯨ ꯌꯥꯎꯋꯤꯗ ꯆꯪꯉꯛꯇꯕꯒ ꯌꯥꯎꯋꯦ ꯑꯩ ꯌꯥꯏꯉangpokpi ꯁꯥꯟꯇꯤ ꯈꯣꯡꯕꯥꯜ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯂꯩꯔꯦꯟꯗꯣꯝꯕꯤ ꯃꯐꯝꯁꯤꯗꯒꯤ ꯑꯗꯨꯝ ꯑꯣꯏꯀꯣ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯁꯨꯅ ꯐꯝꯃꯤ ꯑꯅꯝꯕꯅ ꯃꯐꯝꯁꯤꯗꯒꯤ ꯉꯥꯛꯇ ꯑꯣꯏꯀꯣ ꯐꯝꯃꯤꯁꯦ ꯐꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯈꯣꯡꯕꯥꯜ ꯍꯥꯏꯁꯤꯅ ꯑꯩꯒꯤ ꯂꯩꯐꯝꯅꯦꯕꯀꯣ ꯑꯗꯨꯒ ꯌꯥꯏꯉangpokpiꯗꯤ ꯑꯗꯨꯝ ꯆꯤꯡꯕ ꯑꯗꯨꯒ ꯁꯤꯗꯅ ꯀꯩꯊꯦꯜ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯩꯊꯦꯜ ꯊꯝꯕꯤꯔꯛꯄ ꯏꯃꯥ ꯑꯩ ꯆꯍꯤ 30ꯃꯨꯛ ꯁꯨꯔꯦ ꯑꯗꯨꯗꯤ ꯀꯩꯊꯦꯜꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯤ ꯍꯥꯟꯅꯒ ꯍꯧꯖꯤꯛꯀꯒꯤ ꯍꯥꯟꯅꯒꯤꯅ ꯑꯍꯣꯡ ꯑꯆꯥꯎ ꯄꯩꯁꯥ ꯇꯥꯡꯕ ꯄꯣꯠ ꯍꯣꯡꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄꯣꯠ ꯇꯥꯡꯕ ꯄꯩꯁꯥ ꯍꯣꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯟꯅꯗꯒꯤꯗꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯤ ꯌꯥꯝꯈꯠꯄ ꯑꯗꯒꯤ ꯈꯔ ꯃꯤ ꯇꯤꯟꯕ ꯍꯥꯏꯇꯥꯔꯦ ꯀꯩꯊꯦꯜꯁꯤꯒꯤ ꯃꯔꯝꯗꯅꯦ ꯀꯩꯊꯦꯜꯁꯤ ꯍꯥꯟꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯃꯐꯝꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯟꯅ ꯑꯩꯈꯣꯏ ꯁꯪ ꯁꯥꯔꯝꯃꯦ ꯑꯗꯨꯒ ꯁꯪ ꯁꯥꯔꯝꯃꯒ ꯁꯪꯗꯣ ꯁꯤꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤ ꯁꯥꯠ ꯍꯩꯕꯁꯦ ꯁꯤ ꯑꯃꯨꯛ ꯀꯩꯊꯦꯜꯁꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯥꯕꯛ ꯅꯣꯡꯃꯒꯤꯀꯣ ꯑꯗꯨꯝ ꯂꯥꯏꯔꯦꯝꯕꯤꯅ ꯇꯝꯕ ꯑꯗꯨꯝ ꯄꯤꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯒ ꯍꯧꯖꯤꯛꯀ ꯑꯩꯈꯣꯏꯒꯤꯀꯣ ꯂꯣꯛꯗꯥꯎꯟ ꯃꯃꯥꯡꯗ ꯂꯩꯈꯤꯕꯒ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯃꯇꯨꯡꯁꯦ ꯍꯥꯡꯉꯛꯄꯁꯦ ꯁꯤꯒ ꯈꯤꯇꯪ ꯑꯍꯣꯡꯕ ꯈꯔ ꯂꯩꯕ꯭ꯔꯥ ꯑꯗꯣ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗꯗꯤꯀꯣ ꯏꯃꯥꯈꯣꯏ ꯐꯝꯗ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯦꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯗꯦꯅꯀꯣ ꯑꯗꯨꯒ ꯑꯗꯨ ꯍꯥꯡꯉꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯄꯅꯦꯕ ꯑꯃꯨꯛ ꯐꯝꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯄꯣꯠꯆꯩ ꯆꯥꯁꯤꯠꯀꯤꯗꯤ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯁꯤꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯣꯟꯕ ꯉꯝꯃꯦꯕꯀꯣ ꯑꯗꯨꯝ ꯌꯣꯟꯕ ꯉꯝꯃꯦ ꯉꯁꯤ ꯅꯣꯡꯃꯒꯤꯗꯤ ꯑꯗꯨꯝ ꯌꯣꯟꯈ꯭ꯔꯕ ꯌꯣꯟꯈꯔꯦ ꯅꯣꯡꯃꯒꯤ ꯂꯨꯄꯥ 2,500 2,500 3,000ꯗꯤ ꯑꯗꯨꯝ ꯁꯤꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯦꯛ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟ ꯑꯃꯨꯛ ꯂꯥꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯀꯩ ꯈꯟꯕꯤꯒꯦ ꯏꯃꯥ ꯂꯣꯛꯗꯥꯎꯟ ꯂꯥꯛꯑꯗꯤ ꯃꯌꯥꯝ ꯑꯅꯥ ꯑꯌꯦꯛ ꯇꯧꯔꯛꯀꯗꯕꯅꯤꯅꯀꯣ ꯈꯤꯇꯪ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯗꯨ ꯂꯥꯟꯊꯦꯡꯅꯗꯅꯕ ꯁꯨꯝ ꯈꯔ ꯏꯁꯥꯅ ꯈꯔ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯧꯖ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕꯁꯦ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯇꯣꯝꯇꯤꯚꯤꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎ ꯃꯌꯥꯝꯅ ꯀꯔꯤ ꯀꯝꯗꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯟꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯇꯣꯝꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯝꯇꯤꯚꯤꯅ ꯂꯥꯟꯊꯣꯛꯆꯕ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯣꯏꯅꯥꯝ ꯃꯔꯤꯅꯥ ꯆꯅꯨꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ